Ngarang nungdan phongkiba kangla paudagi maroiba pau khara khangascharaga miyamda khudo tamjage. Jiribamgi Botakhal khulda maitegi yum ani mai tharamlei. Jiribam district ki Borobector subdivision ki manungchana leiba Botakhal khulda mar oigana chingnaba singna maitegi yum ani mai tharamlei. Thaudok thofamdagi pressna phangba pau amagi matung ina mar oigana chingnaba sakhangdaba singna mai thadokraba maitegi yum adu Botakhal dagi singjam sana tomba jai humfuga mathoi apopa leikhidraba singjam kalachan amade Wahembam Moina Babu jai humpu apopa W kologi yumne Thaudo adu ngasi nongaramdai pung ani kha helakpa aduwaida thokibane hari Thaudo aduda mai thado pikraba yumbo haujin jiribamda hangba relief camp da changjafam lauriba singjam sana tombana hai ma ki yum mai tharam le habasi ngasi nongaramdai da pau pirakpane numai kharanigi mamangda irang fate hadna Assam Rifles ki personnel singna Vector romdagi mioi kaya puraga lakpa aduda aikhoisu Botakhaldagi purakpane khudakta yum thadolaga hingnabagi damak lakpa maramna yumge potlam cha san firol amadi pojai punama hundoklamlei hauji akhoi habada seli chariba firol asinatana atai kari amata leitrei lenga ki maikedi gi hauji fawagi oina kariguma makhal amate gi mateng phangba leitrei mataw karamna Botakhalda sangdu leigete gi habasi khanbada awaba pulum ama oirei Botakhalda lariba maitegi yum asima singyamdei maram adu lengangna thubada meyeng changduna masak thopa khongthang khara lokha haninga hana makhada nam phongdorakki athubada phajinghiba thaumising condition yaugdun thadokadabani tesam MBBS tamdana doctor oiba yadabagum oja oinabagi training tawduna oja oiba yaroi qualify oidriba mioi kyabu Manipur lengaki Department of Education esna aramba khongthangda oja launaba hotnaribasi khudakta lepkadabani hana desamgi maikedi phongdorakli hiramasi ki matangda desam head office ki provinciality and Pobrekanta secretary na press thadoropa chiro amana hai desam mataliba demand asidi yumpham oiraga P primary teacher raubagi aramba khongthang asi lepkadabani haduna sahi ama hena lauraga lakli masiga iroidana khosaunaraba desamgi thaumi singna ngarang Directorate of Education S amade SSA gi officing solon sinduna democratic of mongda mai pakna protest athake protest aduda saru yakhiba desamgi thaumi ahum amade mara laijadraba auto driver phajingkhibagi thong adu akam mongda condemn tawi athuba matamda phajingkhiba thaumising condition amata yaugden thadorakadabani karigumba thadoktrabadi desamna makhal makha kayagi khongjang changsinaba semsare masina tholokpa afapada ke teksa pomba lenga ke mari leinaba singna pugadabani chiro asina makhata na hai school faga hansi mission amadi college faga hansi mission asi aramba taunabagi lauthokpa program amara school amadi college sing ta sena fahange yauna khalaga paikhalapa program oirabadi mangjaungna tharang tausil paikhapam thokpani center dagi kaitharafa chenthang loss oikragani maram aduna qualify oiba oidaba thina oja laugani haiba Department of Education S ke sengdo warol adu wan thok leitaba wafamne hana sutiro aduna makhatari maira reli chakre hadak inau nau na kuki khulai fiber singna Jiribam district ta satharakhiba attack adu wayaringna phongdoktuna amadi istar asigi miyamna mayoknariba awaba chaitengna saru yaba oina garanu midang Bishnupur district ta mairagi khongsa ama chakre Bishnupur area apuma lopna sinduna chakhiba mairagi khongsa aduda Manipur dagi khudakta Assam Rifles lathokadabani security advisor phamthadokadabani Jiribamgi miyamna mayoknariba awabada saru yare balance volunteer phaba yaro amade Manipur integrity kaiba yaro habana chingbo kholaw kaya lauki miyoi sanga hembana saru yaduna chakhiba mairagi khongsa adu Bishnupur forest dagi hauraga thongjaurok thongphawba chakkeri makha tarakpo ina panangi pause dagi maroiba paw khara khangachiraga miyamda khudo tamjige Assam da leiba maitai singna imaleba ki damak chapchana leplei Manipur da leiba Manipur singna awa ana tarakpa matamda Assam da khundariba maitai singna imaleba ki damak chapchana leplei mathau tarabadi thawai phaba thadokane hane Manipur kanban lopna phongdorakle ngawfama Jiribamgi Bidanagar da leiba Sport complex ta hangliba relief camp da changjafam laudun leiba miyoi singa hakthengna unaba amada Manipur kanban lopki kanban Sirem Serajit na phongdokkibani mahana makhada na phongdokkibada Jiribamda tunga relief camp singda lariba miyoi singidama Assam da khundariba maitai singna mateng pangduna lakle Manipur da khundariba maitai singna awa ana tarakpa matamda Assam da khundariba maitai singna angama mateng pangani haike lubasina tunga relief camp da lariba miyamna setna chanaba pirol kaya su mateng panglamke loidina khongsa aduda Manipur gi Youth Front of Assam gi thaumi singsu saru yakhe kupki khulai paiba singna thana popida
ngara numida landarakre Imphal East ki Yangapopi Police Station na Komba Thanapopida Kuki Khulai Fiber sing na ngarang su nomay amade bong kapsilaktuna nandarakre Press na phangma pauda ngara numidang pung 3:30 da mafam anida nomay amade bong kapsilakpane Ahamba oina Thanapopi awang laikai YD Club ta lariba BSF ki post ki maningda Mita Yankairom chalaga lariba mafam ama Kuki Khulai Fiber sing na Popi ama kaptaraktuna nandarakre Aduga Popi bom ama na miss oiduna pokai kide Adugi matakta masing thingamduna afaba makal ginomaisu kaptharake adubu aso apanda yaukide hare Kuki Khulai Fiber sing na Thanapopi ki chingthakta bangka sadun lairaba matung Maitai Khula sina leptana moi kaptharakpadage mafam aduda lairiba IRB Manipur Rifles amade khulngakpa sina khulhanke loni nakal anige barakta numidang pungapanlom taba fawba khuthoknaki hare Amaromda mafam aduda lairiba BSF ki kangode nomai maru ama fawa kapkide hare Lodina Haujik Thanapopi Khulga Thangnariba Kuki Khul sing oireba kunau faimol tuising Simol jingba area singdagi masing yamlaba Kuki Khulai Fiber sing na Thanapopi jingthakta bankar kya sajinduna lairi hari Masina marak oireka Thanapoppi Maitai Khulgi khunja sing laifang khangdabagi awaba mayuknari hari Marak asida Imphal East ki samukoktasu ngara numidang Kuki Khulai Fiber sing na nomay kapsilakki hari Manipurda nong surabayay report India Meteorological Department Meteorological Center Imphaldagi fangba report amagi matung ina state asida lakadariba numini New Rom asida nong suraba yai haire report asigi matung ina ngasi Tamirong Senapati Urkhul Jiribam None Churchampur amadi Felzong district ki mapam ayambada nong sugone haine report tawre Kangpopi Imphal West Imphal East Kamjong Bisnupur Thawal Kaksing Tenopol Chandran district ki mapam kharadasu nong suraba yai haire Nakal Amaromda Lamphepata Leiva ICAR Agrometeorological Unit ki fangba report amagi matung ina ngasi khwaidagi sabagi chang ase Celsius degree 30 oikibaga lojana khwaidagi ingbagi chang sina Celsius degree 23 oiki hana report asina makhatari Judgment mamutana khanglaba matungda rigor reporting tawba mathoktai Chief Justice Pamisingna rigor reporting tawbada ko na tariba order amadi Judgment mamutana khanglaba matungda report tawnava High Court of Manipur ki Chief Justice Sida Siruduna appeal lawkray High Court of Manipur amadi Manipur State Rigor Services Authority ni sinduna challenges in rigor reporting and role of media haibiramda pongthokpa interest program amada wafamasi Chief Justice na phongdokhibani Chingmarongda laiba Manipur High Court ki Judge Longeda pangthokhiba tharom aduda Chief Justice Sida na makhata aduna rigor reporting ge lamda pautariba pamwi singi oinade ngasi pangthokliba tharom asina kanaba kaya sodina piragane rigel gi pau ama ibada haiba yaba natraga haiba yadaba kaya leiri asiguma kaya si khanganaba honabada interest program chone simma mathoktai pamwi singna rigel reporting tawbada marik chuma ofam sing ningthina khanglaba matungna pau pinaba honagadabane yariba makhai just singdagi asingbu report lawduna miyamda marik chuma pau pigadabane haike Tharom aduda High Court of Manipur ki Justice A. Bimol, Justice A. Gonesor, Justice Goykul Selu Gomay amade Registrar General Ozes Motum Saruk Yake, Tharom the resource person oina Hindustan Times ki rigor editor Utkas Ananda challenges in rigor reporting and the role media high behiram the wangang ke